ꯃꯌꯥꯝ ꯍꯩꯁꯨ ꯗꯨꯀꯥꯟꯗ ꯈꯨꯔꯥ ꯆꯥꯕꯅꯤ ꯍꯌꯦꯡ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯀꯅꯤꯀꯣ ꯍꯩ ꯊꯝꯃ ꯃꯨꯛꯕꯥꯡꯁꯨ ꯃꯥꯡꯉꯦ ꯌꯥꯎꯋꯦꯅ ꯍꯩ ꯊꯝꯃ ꯃꯥꯡꯉꯦ ꯑꯦ ꯑꯍꯟꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯂꯤꯇꯔꯁ ꯃꯨꯛꯕꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯌꯦꯟꯒꯤ ꯄꯥꯔꯠ ꯑꯣꯏꯅ ꯐꯖꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯆꯦꯂꯦꯟꯖꯅꯦ ꯆꯦꯂꯦꯟꯖ ꯑꯩꯈꯣꯏ ꯑꯍꯟꯒ ꯑꯩꯈꯣꯏ ꯑꯍꯟꯁꯦ ꯑꯩꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗꯒꯤ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯔꯛꯄ ꯑꯍꯟꯅꯦ ꯑꯗꯣ ꯑꯍꯟꯁꯤꯅ ꯆꯦꯂꯦꯟꯖ ꯉꯁꯤꯗꯤ ꯇꯧꯁꯦ ꯍꯥꯏꯔꯕꯅꯤꯅ ꯆꯦꯂꯦꯟꯖ ꯇꯧꯔꯅꯤ ꯆꯨꯝꯅ ꯈꯛꯀꯤ ꯆꯦꯂꯦꯟꯖ ꯌꯦꯁ ꯄꯥꯅꯤꯁꯃꯦꯟ ꯄꯥꯅꯤꯁꯃꯦꯟꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯇꯧꯔꯁꯤ ꯄꯥꯅꯤꯁꯃꯦꯟꯁꯦ ꯀꯩꯅꯣ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯃꯃꯝ ꯇꯧꯔꯁꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯏꯟꯇꯔꯇꯦꯟ ꯑꯣꯏꯅ ꯀꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯏꯁꯩꯕꯨ ꯑꯣꯏꯔꯁꯨ ꯀꯩ ꯅꯌꯥꯝꯕꯗꯤ ꯏꯁꯩ ꯁꯛꯄꯗꯤ ꯌꯥꯝ ꯀꯟꯅ ꯍꯩꯇꯦꯍꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯍꯟꯒꯁꯨ ꯑꯗꯨꯝ ꯆꯦꯂꯦꯟꯖꯁꯦ ꯁꯨꯝ ꯇꯣꯏꯅ ꯅꯝꯃꯛꯑꯅꯤꯀꯣ ꯇꯣꯏꯅ ꯅꯝꯃꯛꯑꯅꯤ ꯑꯍꯟꯒꯩꯒ ꯂꯩꯃꯤꯟꯅꯔꯦꯕ ꯍꯧꯖꯤꯛ ꯑꯗꯨꯅ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯇꯣꯏꯅ ꯌꯥꯎꯔꯛꯑꯅꯤ ꯑꯍꯟꯁꯨ ꯑꯗꯣ ꯑꯍꯟꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯅꯕ ꯇꯧꯔꯁꯦ ꯌꯥꯝꯗ꯭ꯔꯣ ꯍꯥ ꯌꯥꯔꯦ ꯅꯪ ꯉꯝꯒꯗ꯭ꯔꯣ ꯈꯪꯗꯦ ꯑꯩꯗꯤ ꯑꯍꯥꯟꯕꯅꯦ ꯑꯗꯨ ꯌꯦꯡꯉꯁꯤ ꯁꯦ ꯔꯦꯗꯤ 1 2 3 ꯊ꯭ꯔꯤ ꯒꯣ ꯌꯥꯝꯗꯤ ꯌꯥꯝꯃꯦꯍꯦ ꯄꯣꯠꯁꯦ ꯑꯩꯕꯨ ꯐꯖꯗꯦꯍꯦ ꯅꯪꯒꯤ ꯈꯨꯅꯝꯗꯨꯗꯤ ꯀꯥꯏꯗꯩ ꯅꯣꯛꯍꯜꯂꯛꯀꯦ ꯇꯧꯅꯦꯕ ꯍꯥ ꯅꯣꯛꯍꯜꯂꯛꯀꯅꯣꯕ ꯆꯦꯂꯦꯟꯖ ꯍꯥꯏꯔ ꯑꯍꯟꯁꯦ ꯇꯝ ꯇꯧ ꯂꯩꯔꯦꯅ ꯑꯗꯨꯗꯤ ꯆꯤꯔꯥꯏꯗꯤ ꯑꯇꯤꯌꯥ ꯌꯧꯔꯦ ꯁꯛꯍꯜꯂꯅꯤꯗꯣ ꯑꯩꯅ ꯑꯩ ꯇꯧꯔꯛꯀꯦ ꯌꯥꯔꯦ ꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅꯤꯗ ꯃꯊꯪꯗꯗꯤ ꯑꯩꯅ ꯇꯧꯔꯛꯀꯅꯤꯗ ꯁꯤꯗ ꯑꯍꯥꯟꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯆꯦꯂꯦꯟꯖꯁꯤꯕꯨꯕ ꯆꯥꯛꯄꯨꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯏꯗ ꯑꯗꯨ ꯆꯦꯂꯦꯟꯖꯁꯦ ꯇꯧꯔꯛꯀꯦ ꯑꯩ ꯇꯧꯔꯛꯀꯦ ꯑꯁ ꯅꯪ ꯐꯖꯩꯍꯦ ꯄꯤꯛꯑꯞꯇꯤ ꯑꯁ ꯑꯗꯨ ꯐꯨꯟꯅꯤꯀꯣ ꯇꯞ ꯆꯥꯎ fazei. Faz uma coisa. Faz um melhor também. 어디 좀 배울까? 눈에 후만 간 거래. 잘해 안 돼. 뭐 사다 보는 거야? 알아? 사디야. anh già từ tiếp tục lên 제가 좀 나이가 북 당가라 북음 또 이게 또. 아이고 아들. 강진처럼
ꯑꯩ ꯇꯞꯅ ꯆꯥꯔꯕꯅꯦ ꯑꯍꯟꯅ ꯇꯞꯅ ꯆꯥꯕꯗꯨꯗ ꯑꯁ ꯀꯩꯅꯣꯗꯤ ꯑꯍꯟ ꯉꯁꯥꯏ ꯉꯥꯡꯒꯤ ꯋꯥꯗꯨꯒ ꯉꯁꯥꯏ ꯆꯥꯛ ꯆꯥꯃꯤꯟꯅꯕꯒꯗꯤ ꯆꯥꯛꯈꯣꯡꯕꯁꯦ ꯁꯨꯠꯇ ꯆꯥꯎꯋꯦ ꯑꯗꯨꯒ ꯈꯪꯅꯤ ꯀꯥꯏ ꯍꯧꯖꯤꯛꯅ ꯍꯦꯛꯇ ꯍꯦꯟꯗꯣꯛ ꯆꯥꯛ ꯆꯥꯛꯈꯣꯡ ꯉꯥꯛꯇꯅꯤ ꯁꯦ ꯄꯨꯛ ꯊꯪꯒꯠꯈ꯭ꯔꯕ ꯁꯤ ꯌꯦꯡꯉꯣ ꯍꯥꯏꯕ ꯉꯁꯥꯏꯒꯤꯗꯣ ꯁꯤ ꯇꯧꯔꯛꯑꯣ ꯍꯥꯏꯕ ꯁꯦ ꯂꯥꯁꯇ ꯇꯧꯗꯣꯏꯁꯦ ꯂꯥꯁꯀꯤ ꯆꯥꯛꯈꯨꯝꯗꯨ ꯇꯧꯔꯛꯀꯦ ꯁꯤꯗꯣ ꯉꯁꯥꯏꯗꯤ ꯌꯥꯝ ꯆꯥꯒꯦ ꯀꯥꯏꯅ ꯈꯟꯖꯔꯝꯕꯅꯦ ꯑꯗꯣ ꯃꯨꯛꯕꯥꯡ ꯍꯧꯔꯛꯄꯒꯤ ꯑꯣꯏꯅ ꯌꯥꯗꯕꯅꯦ ꯄꯨꯛ ꯊꯪꯒꯠꯄ ꯑꯗꯨꯝ ꯇꯧꯈꯠꯂꯛꯑꯦꯕ ꯌꯥꯝ ꯃꯉꯣꯛꯅꯕꯗꯤ ꯅꯠꯇꯦꯗ ꯂꯣꯏꯔꯦ ꯑꯩꯗꯤ ꯅꯪꯒꯤ ꯃꯈꯣꯡ ꯑꯃꯐꯥꯎ ꯆꯥꯗꯦ ꯃꯥ ꯃꯌꯥꯝ ꯇꯞꯅ ꯆꯥꯖꯔꯛꯑꯒꯦ ꯌꯥꯝ ꯅꯣꯞꯄꯦ ꯑꯍꯥꯟꯕꯩꯅꯦ ꯃꯊꯪꯗꯗꯤ ꯇꯧꯔꯛꯀꯅꯤ ꯑꯩꯁꯨ ꯏꯀꯥꯏꯕꯒꯤ ꯏꯀꯥꯏꯕꯒꯤ ꯅꯠꯇꯦꯗ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯛꯇꯣꯏꯕ ꯇꯧꯔꯛꯀꯅꯤ ꯃꯊꯪꯗꯤ ꯁꯣꯏ ꯇꯧꯔꯛꯀꯅꯤ ꯀꯃꯥꯏꯅ ꯇꯧꯔꯛꯇꯣꯏꯅꯣ ꯍꯥ ꯀꯃꯥꯏꯅ ꯇꯧꯔꯛꯇꯣꯏꯅꯤ ꯆꯦꯂꯦꯟꯖꯁꯦ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕ ꯐꯥꯔꯁ ꯇꯥꯏꯝꯅꯦ ꯃꯊꯪꯗꯤ ꯑꯩ ꯇꯧꯔꯛꯀꯦ ꯀꯩꯗꯧꯔꯒꯦ ꯃꯊꯪꯗꯤ ꯑꯩ ꯇꯧꯔꯛꯀꯦ ꯑꯍꯟꯒꯤ ꯑꯄꯥꯝꯕ ꯇꯧꯍꯟꯅꯤ ꯑꯄꯥꯝꯕ ꯍꯤꯟꯖꯥꯡꯗ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦꯕ ꯍꯤꯟꯖꯥꯡꯗ ꯆꯝꯊꯣꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯦꯕ ꯑꯆꯝꯕꯗ ꯇꯧꯕꯁꯨ ꯌꯥꯏ ꯊꯥꯎ ꯇꯧꯕꯁꯦ ꯉꯥꯏꯍꯥꯛꯀꯤꯗꯤ ꯆꯞ ꯆꯞ ꯆꯥꯔꯅꯤ ꯑꯗꯣ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄ ꯀꯥꯟꯗꯗꯤ ꯌꯥꯗꯦꯕ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯍꯟꯁꯦ ꯑꯣꯛ ꯇꯧꯁꯤꯁꯨ ꯌꯥꯗꯦꯕ ꯂꯦꯛꯊꯣꯛꯑꯦꯅ ꯑꯣꯛꯇꯤ ꯉꯝꯗꯦ ꯁꯨꯡꯉꯝ ꯉꯝꯗꯦ ꯑꯗꯣ ꯑꯆꯝꯕꯗ ꯇꯧꯁꯦꯕ ꯌꯥꯏꯅ ꯌꯥꯏ ꯑꯆꯝꯕ ꯇꯧꯁꯦ ꯑꯆꯝꯕꯗ ꯑꯩ ꯂꯣꯏ ꯌꯥꯏꯗ ꯃꯣꯔꯣꯛ ꯈꯔ ꯀꯔꯤ ꯇꯧꯕ ꯇꯧꯋꯦ ꯑꯩꯉꯣꯟꯗ ꯑꯍꯟ ꯍꯦꯟꯅ ꯃꯣꯛ ꯀꯩꯅꯣ ꯈꯪꯅ ꯂꯦꯛꯊꯣꯛꯏꯁꯤ ꯀꯩꯅꯣ ꯃꯟ ꯌꯥꯎꯗꯣꯏꯅ ꯈꯪꯗꯦ ꯏꯁꯀꯤꯟꯁꯦ ꯑꯩ ꯏꯁꯀꯤꯟꯕꯨꯗꯤ ꯀꯌꯥꯝ ꯀꯟꯅꯕꯨꯗꯤ ꯆꯥꯗꯦꯕ ꯑꯗꯨꯅꯔꯁꯨ ꯈꯪꯗꯦ ꯂꯦꯛꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯣꯠꯂꯨꯝ ꯑꯗꯨ ꯆꯥꯛꯇꯤ ꯑꯗꯨꯝ ꯉꯝꯁꯤꯟꯈ꯭ꯔꯦ ꯏꯁꯩ ꯁꯛꯀꯦ ꯀꯩꯅꯣ ꯄꯅꯤꯁꯃꯦꯟꯁꯦ ꯄꯅꯤꯁꯃꯦꯟꯁꯦ ꯑꯩꯅ ꯍꯥꯏꯅ ꯍꯥ ꯅꯣ ꯆꯥꯛꯇꯤ ꯂꯣꯏ ꯃꯥꯟꯅꯩꯍꯦ ꯆꯥꯕ ꯀꯩꯅꯣꯗꯨꯒꯤ ꯋꯥꯔꯤꯅꯤꯗ ꯁꯥꯗꯣ ꯁꯥꯁꯦ ꯉꯝꯖꯦ ꯂꯦꯛꯊꯣꯛꯑꯦ ꯑꯩꯁꯦ ꯂꯣꯏꯁꯤꯜꯂꯝꯒꯦ ꯂꯣꯏꯁꯤꯜꯂꯣ ꯅꯪ ꯏꯁꯀꯤꯜ ꯆꯥꯒꯦꯔꯥ ꯏꯁꯀꯤꯟꯗꯤ ꯆꯥꯅꯤꯡꯗꯦ ꯆꯥꯈ꯭ꯔꯕꯅꯦ ꯉꯝꯗꯦ ꯑꯩꯈꯣꯏ ꯀꯥꯡꯕꯨꯗꯤ ꯏꯁꯀꯤꯟꯗꯤ ꯑꯝꯇ ꯄꯥꯝꯅꯔꯣ ꯏꯁꯀꯦꯂꯤꯟꯗꯣ ꯃꯥꯗꯤ ꯏꯁꯀꯤꯟ ꯌꯥꯝ ꯄꯥꯝꯕꯅꯦꯕ ꯂꯣꯏꯁꯤꯜꯁꯤꯔꯣ ꯑꯍꯟ ꯑꯗꯨꯗꯤ ꯏꯁꯩ ꯃꯆꯥ ꯑꯃꯗ ꯈꯨꯗꯣꯡ ꯇꯧꯊꯣꯛꯑꯝꯃꯗꯅ ꯆꯤꯔꯥꯏ ꯇꯧꯔꯝꯃꯒꯦ ꯍꯥꯏꯔ ꯏꯁꯩꯁꯦ ꯁꯨꯔ ꯇꯥꯔꯣꯏꯅꯦ ꯃꯌꯥꯝ ꯁꯛꯄꯗ ꯑꯗꯨꯝ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯝ ꯇꯧꯖꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯁꯤꯡꯒꯔꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯁꯤꯡꯒꯔ ꯅꯠꯇ꯭ꯔꯁꯨ ꯃꯤꯅ ꯇꯥꯅꯤꯡꯕ ꯍꯥꯏꯕ ꯑꯃ ꯂꯩꯅ
ꯑꯗꯨ ꯁꯤꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯄꯅꯦ ꯍꯥꯏꯕ ꯑꯗꯨ ꯇꯥꯅꯤꯡꯗꯣꯏꯅꯤ ꯃꯤꯅ ꯍꯦꯟꯅ ꯍꯩꯇ ꯁꯛꯄꯗꯣ ꯍꯩꯇ ꯁꯛꯄꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯃꯌꯥꯝ ꯇꯥꯅꯤꯡꯕꯅꯦ ꯃꯊꯪ ꯚꯤꯗꯤꯑꯣ next ꯚꯤꯗꯤꯑꯣꯗ ꯇꯧꯔꯁꯤ ꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯅꯈꯤꯕ ꯖꯄꯥꯟ ꯉꯥꯛꯅꯁꯤꯗ ꯌꯥꯗꯦꯗ ꯅꯨꯄꯥ ꯃꯆꯥꯅ ꯇꯧꯗꯧꯅꯦ ꯑꯩꯅ ꯍꯥꯏꯕꯅꯦ ꯑꯍꯟ ꯑꯗꯨꯝ ꯃꯥꯏꯊꯤꯅꯤ ꯌꯥꯔꯣꯏꯅ ꯅꯪ ꯁꯨꯝ ꯇꯣꯏ ꯆꯥ ꯂꯥꯛꯑꯒ ꯑꯩ ꯉꯁꯤ ꯈꯛꯇꯪ ꯆꯦꯂꯦꯟꯖ ꯇꯧꯕ ꯀꯃꯥꯏꯅ ꯑꯗꯨꯒꯤꯅꯤꯗ ꯀꯩꯅꯣ ꯇꯧꯔꯁꯦ ꯍꯦꯜꯂꯣ ꯀꯔꯤ ꯏꯁꯩꯅꯣ ꯁꯛꯇꯣꯏꯁꯦ ꯈꯪꯗꯦ ꯏꯁꯩꯗꯤ ꯍꯩꯇꯦ ꯏꯁꯩꯕꯨꯗꯤ ꯍꯩꯇꯦꯕ ꯍꯥꯏꯗꯤ ꯀꯥꯗ ꯁꯛꯄꯗꯣ ꯀꯥꯗ ꯁꯛꯄ ꯏꯁꯩ ꯑꯉꯥꯡ ꯃꯆꯥ ꯇꯥꯏꯞꯇ ꯉꯥꯡꯅꯔꯦ ꯈꯔ ꯏꯀꯥꯏ ꯈꯪꯅꯗꯦ ꯇꯧꯋꯦ ꯀꯥꯗ ꯁꯛꯄ ꯏꯁꯩ ꯍꯥꯏꯁꯦ ꯀꯔꯝꯕ ꯏꯁꯩꯅꯣ ꯈꯪꯗꯦ ꯑꯃ ꯁꯨꯝ ꯍꯥꯏꯕ ꯀꯨꯏ ꯍꯟꯕꯤꯁꯨ ꯉꯥꯡꯅꯩꯁꯦ ꯉꯁꯥꯏ ꯀꯥꯗ ꯑꯩ ꯀꯔꯝꯕ ꯏꯁꯩ ꯁꯛꯈꯤꯒꯦ ꯍꯥꯏꯕꯅꯤ ꯉꯁꯤꯒꯤ ꯅꯠꯇꯁꯨ ꯅꯍꯥꯟꯒꯩ ꯁꯛꯏꯗꯣ ꯍꯥꯏꯕ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯑꯩꯅ ꯅꯍꯥꯟꯒꯩ ꯁꯛꯏꯗꯣ ꯍꯥꯏꯕ ꯁꯛꯂꯣ ꯍꯥꯏꯕ ꯏꯁꯩꯁꯦ ꯍꯩꯇꯦꯃꯦ ꯑꯩꯕꯣ ꯅꯠꯇꯗꯤ ꯃꯌꯥꯝ ꯊꯤꯕꯣꯡ ꯂꯥꯎꯋꯦ ꯍꯥꯏꯔꯅꯦꯕ ꯑꯩꯁꯦ ꯑꯗꯨꯝ ꯂꯧ ꯆꯥꯔ ꯑꯗꯨꯝ ꯉꯥꯏꯕ ꯑꯣꯏꯅ ꯐꯖꯅ ꯍꯧꯁꯦ ꯍꯩꯅꯦꯅ ꯍꯧꯒꯠꯂꯛꯑꯦꯕꯣ ꯍꯩꯗꯣ ꯃꯊꯪ ꯇꯧꯁꯦ ꯆꯝꯄ꯭ꯔꯥ ꯌꯥꯝ ꯆꯥꯛ ꯇꯥꯟꯅꯁꯤꯅꯦ ꯇꯧꯔꯣ ꯏꯁꯩ ꯆꯠꯂꯣ ꯌꯥꯏ ꯃꯤ ꯋꯥꯊꯤ ꯉꯥꯡ ꯃꯤ ꯇꯥꯅꯤꯡꯉꯔꯣ ꯑꯗꯨ ꯁꯤ ꯆꯥꯁꯜꯂꯣ ꯀꯩ ꯁꯪꯉꯨ ꯆꯥꯁꯜꯂꯣ ꯑꯩꯗꯤ ꯌꯥꯔꯦ ꯑꯣꯏ ꯑꯩ ꯑꯣꯏꯔꯦ ꯏꯁꯥ ꯈꯥꯡꯗꯨ ꯈꯛ ꯇꯧꯔꯁꯨ ꯌꯥꯔꯣ ꯍꯥꯏꯔꯛꯇꯣꯏꯅꯦ ꯁꯤ ꯅꯥꯜꯍꯟꯖꯦ ꯍꯥꯏꯔꯣ ꯑꯗꯣ ꯏꯁꯩ ꯐꯖꯅ ꯊꯣꯛꯂꯛꯁꯦ ꯃꯌꯥꯝ ꯍꯩꯁꯨ ꯗꯨꯒꯥ ꯍꯨꯔꯥꯟ ꯆꯥꯕꯅꯦ ꯈꯜꯂꯣ ꯍꯨꯔꯥꯟꯕꯁꯤꯁꯨ ꯑꯩꯈꯣꯏ ꯀꯥꯗꯒꯤ ꯀꯅꯥꯅ ꯈꯪꯗꯦ ꯃꯄꯨ ꯈꯪꯗꯦ ꯂꯩꯔꯝꯃꯦ ꯆꯥꯊꯣꯛꯄ ꯍꯌꯦꯡ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯀꯅꯤꯀꯣ ꯍꯩ ꯊꯝꯃ ꯃꯨꯛꯕꯥꯡꯁꯨ ꯌꯥꯎꯋꯦ ꯍꯩ ꯊꯝꯃ ꯃꯥꯡꯈ꯭ꯔꯦ ꯅꯠꯇꯦ ꯑꯍꯟꯅ ꯇꯧꯔꯣ ꯍꯥ ꯃꯤ ꯇꯥꯅꯤꯡꯉꯔꯣ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯁꯥꯡꯕꯅꯦ ꯏꯗꯤꯠ ꯇꯧꯕ ꯋꯥꯅꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯆꯥꯔꯁꯤ ꯀꯩ ꯏꯁꯩꯅꯣꯕ ꯁꯛꯇꯣꯏꯁꯦ ꯀꯩꯅꯣꯒꯤ ꯍꯩꯕ꯭ꯔꯣ ꯀꯩꯅꯣ 그냥 어디서 서민 구마르기 너희 롱기도 그동기도 ꯁꯃꯨꯔꯕꯥꯒꯤ ꯏꯁꯩ ꯃꯌꯥꯝ ꯂꯩꯕꯅꯤ ꯂꯩꯕꯗꯤ 그냥 원래 이도돼 그리 가속하는 얘기죠 ꯀꯔꯤ ꯏꯁꯩ 파자비 스타기다 마 능시비 능이다보다 ꯑꯗꯨ ꯁꯛꯑꯝꯃ ꯌꯥꯔꯦ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯇꯧꯗ 오케이 ꯌꯥꯝ ꯃꯌꯥꯝ ꯍꯩꯗꯤ ꯍꯩꯕ ꯅꯠꯇꯦ ꯑꯗꯣ ꯈꯤꯇꯪ ꯃꯇꯦꯛ ꯑꯃ ꯁꯛꯆꯔꯝꯒꯦ 파니스맨 어이나 ꯄꯅꯤꯁꯃꯦꯟ ꯑꯣꯏꯅ 파니스맨이 하이로이다 ꯄꯅꯤꯁꯃꯦꯟꯁꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗꯗꯤ ꯈꯔ ꯁꯥꯊꯤꯕ ꯇꯧꯁꯦꯕ 사티 불라네 사티비 khara laani 와티 좀 한번 가가지 네 스타트 ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯂꯦꯂꯦꯂꯦ ꯅꯨꯡꯁꯤꯅꯔꯁꯨ ꯅꯪꯒ ꯑꯁꯨꯛ ꯋꯥꯍꯟꯕ ꯀꯥꯏꯅꯈꯤꯕ ꯇꯥꯔꯗꯤ ꯀꯔꯤ ꯑꯣꯏꯍꯧꯅꯤ 농약 빠이다 그게 뭔데 어쩐데 비디오 남았다 그래 이거 그게 노신이다 야래 야 맞더디 비디오 제 사이다 로션 떠지 뚱다 그놈 khá lẹ bà 조커 khá lẹ tức là ngầm rồi nốt tao chú bayi bayi